Mayam Krumzari adu may Impact News ni Impact News ki Manung da Wahengbam Lalpal na mayam botaran usadi ngasi Manung kanu gado topic asi maroina Manipur lol asi karam film the lady Manipur lol gi Chaokhat pagi sang asi kadai fawi yore Manipur lol asi taseng na khoi gi Chaokhat pagi lambi da laklibra natraga Chaokhat pagi lambi sidagi Thintharakpa adu film the lady bra have sing mai lena ngasi topic si lokha sabni kari Manung gi no haraga Manipur lol Chaokhat wi namangta handak ta habata ikui dina August 19 numita say August 19 da center dagi Manipur lol Chaokhat nwi dongta Manipur lol habasida Manipuri mayek maitei mek su yaure masi Chaokhat nwi dongta 18 crore khoigi center dagi thadokre habagi khoi pau si media report kya tongnare adu matakta khoigi Rajya Sabha gi MP su riba Manipur ningthau lesema sana jawam hak asu hariba wahum asima haki X da tweet tokhiba loina Manipur sima se NP na su wahum asima aduma nungai phongdokhiba tare marubuduna Manipur lol gi film asi ikui dana haukiba ngarang bokta da Manipur gi lol asi nipan suba schedule da Indian Constitution nipan suba schedule da sanbagi nungai phongdok pagi kuntra homtoruk suba Manipur language de throm su harauta na pangthokna ba leikre matang sida ningsing baya basi 2021 gi September 15 da su matamadu gi Manipur lenga ki education minister ramba koi S Rajen na koi Hindu da koi piba report matungina haiba tare Manipur lol Chaokhat nawi dongta 18 crore gi first installment gi pesa kai thok le haiba hom su phongdok khib lekhiba loina koi August 19 su same amount koi 18 crore first installment oina Manipur lol Chaokhat nawi dongta center dagi pesa kai thok le ha hom leiba aduna wahom asi koi education minister S Rajen matamda kai thok gi pesa sidi matamadu gi koi gi budget gi aduma senphom oramba dia adu matamadu da karam mongda sinakhiba leikre haiba aduga hojikna karamong the sinagadori haiba singumba pesa same amount haiba tare pesa khoi amount chap manaba aduga installment amato oiba first installment oiba tare mayam ti mamangi 2021 da kaithoki bisenphom jiga handak jiga same oigadre hai question chamam daba masu leiba haiba tare mamangi education minister S Rajing matam da kaithoki pesa sina karamong sinakre haiba dugi question khar su leiba adumak khoi government ki makai da gidi masi ge sakut thorang language ki Manipur lol Chaokhat na ba adumak thau thorong kya amde paket pirong gudri ni adubo hariba samum na ba si ko na wi damta loina Manipur lol si kadai phaw thak yore Manipur lol si classical thak ta pukhan na ga damta gamin gi mai khade su na ba leiba hum kya leiba mangduna Manipur lol si classical gi language am oina ba photna bi ba si kadai phaw yong na mai pang sang sim ngam godori karam mong da sangsil ga di mai pa ko ngam gani miam gi damta Manipur lol si chauthok sari ba koi 8 schedule le leib san laba sum lol si classical gi thak ta sang ba karam kan da ngam godri ha gi wafam sigulon loina ngas Impact News ki manonagi thoram da khana nong da library ba panelist asi ai ga yerek thamu library si oza Laishram Mahabir koi Directorate of Language Planning Implementation gi hanagi director ni oza Mahabir taram noksari oza Mahabir ga hek library ba thangna library sin akhoi gi MEELAL gi present ni Manipur lol bu Chaokhat nam dongta patam sang hona bidun lakpa MEELAL gi president Khaidem Ingocha oza Ingocha fu taram noksari aduga last but not least akhoi gi oza Mobi senior journalist ni oza Mobi su taram noksari oza Mahabir ihan mo question ji oza Mahabir de laksu chari oza Mahabir na hai department si matam sang su paibiram bani aduna oza samam na bam di leire khoi gi language ki Manipur language Chaokhat na gi damakta center da gi 18 crore first installment gi senphom kai thorokpa habisi mamangi education S minister S Rajeng gi matam da kaithokhi sina karamong da sina ki leikre aduga kamai yeng bi oza khatham yu ne Manipur lol Chaokhat matang da gamina pakat le policy singse ai thamjage tasengbadi akoi su taja hobi akoi gi media da akoi gi honorable matam do education mantri na asmai ta dona ahan ba installment oina Manipur lol gi damokta lupa crore traipan center da gi kaitho e khole haibasi 2021 gi August middle ada to gi akoi su September 15 da September 15 da sorry adu da matam da khoi department leitre ai samuk retire tawre pothare adubu hairiba amount se amount masana te am sawi aduga samana ba amount ama 18 crore ama hojik su amu hojik phong sana ama haibagi ama su leiba masi khudimok se Manipur lol gi damuk ta yam laibuk phaba pona mane ado hairiba aidi yam responsible oiba mioi sing sina haibani na akoina masi oidaba sumdaba wadi nate amata loin sumongani logjai aduga kamaina sizinaba paisa du aduga moina kari da sinage haisidi akoina yamna kupna prop torbu thijeluba sidi thadongna akoigi kanoni akoigi
authority adu akhoi jurisdiction da su leitaba pot amani masidi akhoi na yengoba yadaba adu patang sida akhoi na sadharon oina layman nam oina akhoi na hygienic khara lei leiriba akhoi Manipuri law sakhot abani mayek ki sakhot abani haidna leiriba department asi 2013 da linkale full fledged directorate am oina an badamasi language fail haidna akhoi na education department da 1998 tagi linkalakpuni madu mamangda akhona chendra chongdra madu all india gi kano da satna state khudimukta regional languages singi development program sing magi state government kaman pangthui habja isa muk satna madu yengoi loina karnataka maharashtra goa assam loire akhoi state tara mari mamuk sali adagi madu gi mong me am model da akhona puraga sidai assembly da akhona madu house ki resolution am lawle akhoi Manipuri law gi sakhon na bagi tongan ba directorate am lingada ne ojani pamchana tawringi da laura ba ware tu matung ina huziki language cell se education department da linkhat lakpone adi matung da luckily huziki 2013 sidai da madu full fledged directorate akhoi mangphau na da madu da akhoi fulfill taw no oire ado laibok thibodi paisa gi matang da akhoi da yam nuai ta ba lakhi akhoi na ai madu joint director oina madu hodorok da yaujar ai aduna ya lupa se akhoi lag yang khai mukari muktai hena akhoi paisa sinna ba se akhoi leite ba annual budget ta yaur se matam du dei adli lag yang khai muksum torok pa se laibok phadna akhoi gi hoibam gi sir dilip na ma commissioner oini matam da kai no paisa ma state chair gi paisa khar le me kan gi ramkrishna mission gi kan to paisa khar le me loan sa khon khor khon haidna mana lupa lag humra marfu khak pirak pum yawi ma perhaps 2014-15 adugi kano matam da orang maning khali madu pirak pod akhoi da yamna aso bus ama oina akhoi department se gi aso thabuk tawi madai da akhoi gi 11 12 ki all subjects translation work to wa Manipuri language ki terminology building to ba ma am to na khoi yam haro no ai madu ade hane yang khai dum ne pul la di crore ma di hen grab ne no ai da khoi yam to ge adu matung dai adum hane dum piktha da dum lai bisna khoi da yam awa thabuk si to am tangam da tawi ade da hojiki crore 39 gain ta basi de khode am nuai jabo do am haibadi masina yam so hojik kan thabuk taw wese mu paisa sange ba paisa yaur kan da department ki function phajaba taw ger di tabak to paisa do phajana leir kan da nuai rem loi mu to do aduna hojiki azala ning ko santi khoi gi development activity da khoi gi language sa khot na ba department lokhat pasi crore trim pan masu mamang da lakre recently hendak su lakwe khom leire activities sum yeng bada adum achumba ma gei da sakhat palambi da changsil len lobi project ko himbi adudi akhona khara haiba lugani maramdi kari tawrige kamai tawrige paisa du karmaina haidi paisa sina leiraga sina badu karamba mawong da sinari ba kaido basi akhoi concern na te ba aduga uji akhoi na paisa du ga mari leina na akhoi na thigat pasi so akhoi na sumdabrang khaleba abadi akhoi leiriba khari sina khanaraga so adugi mohta akhoi gi Manipuri law ase Chaokhatlibra Thintharibra kari phibam da leiri ko te haibado adom do oinai haijabna adugi tanjama lojage ye oja adu hajiki wahum da related oina ni laksani so ja khoi gi lol si hoji classical language sama sanna bagi tham da di changsan bagi wahum leiri khoi gi education minister na su phongdo ki baji state ki ma khai de propose to ni center da haibo su leire mp oriba Manipur gi mp Raiswa gi mp khoi gi Manipur ni thola sima sana jaw na su khoi parliament ka ida pukhatuna si gi process se dum yangsan bhiom da di leibe mali adu si gi post kadai fu yong na changsan li na khanbi bagi oja khidang thambiu tan tan ai haijage aina director oini matam da akhoi gi classical language gi status ta Manipuri si yaunu na bedam ta akhoi na yam kan hona me aduga akhoi gi tongan ma symposium workshop seminar tawduna akhoi scholar me am se concern kanu me am loin akhoi tasan na I ba khot pagi madugi kanom sange ba akhoi gi proposal am sange yam proposal ase phagi nate yam chawbo asobo department gi ma khai digi tawgado madugi thesis kumba mane ada ayam idna khotna laure loire aduga madu thabagi yabagi process ta lehobani ado hujik si tharam godra tharam moidra haibadu di ai khangjadre aduga leiriba process ti karino haiba mase ekoina state na ekogi union gi department of culture da thagadam neba aduga tharga moina asagi saita academy gi ekogi language gi committee ma leba adu thadaraga khana hangadam mi omna saba committee ma
ꯑꯗꯨꯃꯨꯛ ꯀꯃꯤꯇꯤꯗꯨꯅ ꯌꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯃꯣꯏꯅ ꯐꯖꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔ ꯃꯇꯨꯡꯗ ꯌꯥꯔ ꯃꯇꯨꯡꯗ ꯊꯥꯒꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯜꯆꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯥꯎꯊꯣꯛꯄ ꯃꯣꯏ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯁꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯇꯧꯔꯛꯀꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯟꯁꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯔꯦ ꯈꯣꯠꯂꯦꯁꯤ ꯂꯥꯎꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜꯁꯤ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯁ꯭ꯇꯦꯠꯅ ꯊꯥꯒꯗꯕꯅꯤ ꯁ꯭ꯇꯦꯠꯅ ꯊꯥꯒꯗꯕꯅꯤ ꯁꯣ ꯐꯥꯔ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯉꯔꯥꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯊꯥꯗ꯭ꯔꯤꯕ ꯃꯥꯟꯕꯒꯤ ꯋꯥꯐꯝ ꯑꯣꯏ ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯑꯣꯟꯈꯠꯅꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯔꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯇꯧꯕ ꯐꯩ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯈꯔ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯐꯨꯜꯐꯤꯜ ꯇꯧꯔꯦ ꯍꯥꯏꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ 3 ꯂꯩꯕꯅꯦꯕ 3ꯗꯣ ꯑꯩꯈꯣꯏꯅ ꯐꯨꯜꯐꯤꯜ ꯇꯧꯔꯦꯅ ꯂꯧꯔꯕꯅꯤ ꯄ꯭ꯂꯁ ꯃꯗꯨ ꯐꯨꯜꯐꯤꯜ ꯇꯧꯕꯒꯤ ꯀꯩꯅꯣꯗꯣ ꯃꯗꯨꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯑꯥꯎꯠꯂꯥꯏꯟꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯄꯣꯠꯁꯦ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯏꯔꯒ ꯂꯩꯔꯕꯅꯤ ꯑꯗꯣ ꯏꯕ ꯄꯣꯠꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕ ꯐꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯨ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯇꯤ ꯑꯣꯏꯔꯣꯏ ꯑꯥꯗ ꯊꯥꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯀꯨꯞꯅ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯔꯒ ꯃꯣꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯦꯄ꯭ꯔꯨꯚꯦꯜꯗꯣ ꯄꯤꯔꯛꯀꯗꯕꯅꯤ ꯌꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯇꯝꯗꯒꯤꯗꯤ ꯊꯥꯕ ꯌꯥꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯗ꯭ꯔꯥꯐ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯉꯣꯆꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯂꯣꯜꯁꯤ ꯃꯤꯂꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯐꯣꯔ ꯗ ꯂꯥꯁ ꯃꯣꯔ ꯗꯦꯟ 20 years ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯃꯛ ꯃꯤꯂꯥꯟꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯉꯁꯤꯗꯤ BA MA ꯇꯝꯕ ꯂꯣꯏꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯔꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯃꯤꯂꯥꯜꯒꯤ ꯃꯤꯠꯌꯦꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯀꯔꯤ ꯐꯤꯕꯝ ꯂꯩ ꯂꯧꯕꯤꯕꯁꯨ ꯃꯤꯂꯥꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯆꯠꯇꯤ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯟꯅꯗꯤ ꯍꯣꯠꯅꯕ ꯃꯤꯂꯥꯟꯅ ꯀꯟꯅ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯝꯕꯤꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯖꯅ ꯄꯥꯡꯕꯤꯔꯒ ꯂꯣꯟꯁꯤ ꯆꯥꯎꯈꯠꯅꯔꯝꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯦꯡꯁꯤ ꯐꯪꯗꯕꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯪꯈꯤꯕꯁꯤ ꯂꯨꯄꯥ ꯂꯥꯈ 2,000,000 ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯃꯇꯦꯡ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯚꯔꯥꯒꯤ ꯀꯔꯤꯒꯤ ꯆꯠꯈꯤꯕꯗ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤ ꯂꯥꯛꯏꯕ ꯃꯤꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯟꯅꯗꯤ ꯆꯍꯤ 4-5ꯗꯤ ꯈꯤꯇꯪ ꯃꯤꯂꯥꯟꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯊꯕꯛꯁꯤ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤꯗꯤ ꯌꯥꯡꯁꯤꯜꯂꯝꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯑꯩꯅ ꯄꯨꯖꯔꯤꯁꯤ ꯆꯍꯤ 1.5 ꯁꯨꯔꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯇꯧꯔꯝꯗꯕꯁꯤꯡꯗꯨꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣই ꯃꯁꯤꯁꯦ ꯍꯧꯖꯤꯛꯁꯤ ꯆꯞ ꯃꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯦꯛꯀꯤꯗꯃꯛꯇ ꯇꯧꯕꯤꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥꯁꯤ ꯈꯥꯏꯔꯒ ꯂꯥꯏꯔꯤꯛꯀꯤ ꯀꯔꯤ ꯃꯌꯥꯝ ꯆꯦꯟꯕ ꯆꯣꯡꯕ ꯃꯌꯥꯝꯁꯤ ꯇꯧꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯁꯨ ꯕꯣꯔꯗꯅ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯦꯖꯇꯣ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯧꯗꯕ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯐꯣꯇꯣꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯨꯗ ꯃꯣꯏꯅ ꯀꯩꯅꯣ ꯀꯔꯤꯀꯨꯂꯝꯗꯨꯗ ꯌꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯐꯣꯇꯣꯒꯨꯝꯕ ꯌꯥꯎꯔꯒꯁꯨ ꯐꯣꯇꯣꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝ ꯍꯟꯊꯕ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯦꯛꯁꯤ ꯅꯝꯃꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯤꯂꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯃꯌꯦꯛꯁꯤ ꯃꯥꯒꯤ ꯂꯣꯟꯆꯟ ꯍꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯂꯤꯡꯒꯤ ꯃꯇꯥꯡꯁꯤ ꯂꯣꯟꯆꯟ ꯍꯥꯏꯌꯦꯕ ꯃꯁꯤꯗ ꯂꯣꯟꯆꯟꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯌꯥꯝ ꯐꯖꯅ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤꯁꯤꯡꯗꯨꯅ ꯍꯥꯟꯅ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯔꯕꯅꯦꯕ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯇꯣꯇꯦꯂꯤ ꯃꯁꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯂꯧꯕꯗꯤ ꯑꯩꯈꯣꯏ ꯃꯤꯂꯥꯟꯅꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯑꯗꯣ ꯂꯣꯜ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ 18 crore amount ꯁꯦꯡꯁꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯄꯥꯎ ꯑꯅꯤꯔꯛ ꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯗꯤ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯦꯃꯥꯎꯟꯁꯤ ꯊꯥꯗꯔꯒꯗꯤ ꯑꯗꯨꯝ ꯂꯣꯜꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯁꯤ ꯑꯗꯨꯝ ꯌꯥꯡꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯊꯥꯗꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯗꯗꯤ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯑꯄꯦꯟꯄꯦꯟꯗ ꯂꯩ ꯊꯥꯗꯔꯛꯄ ꯉꯁꯥꯏꯒꯤ 18 crore ꯊꯥꯗꯕꯤꯔꯤꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯂꯧꯋꯤ ꯑꯗꯩ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯗꯒꯤ ꯇꯧꯕꯤꯔꯛꯄꯁꯤ ꯑꯗꯨꯕꯨ ꯊꯥꯗꯔꯛꯏꯕ ꯃꯤꯂꯥꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯀꯩꯅꯣꯗ ꯃꯁꯇꯔꯁꯤ ꯍꯧꯖꯤꯛ ꯃꯁꯇꯔ ꯌꯧꯔꯕꯅꯤꯀꯣ ꯃꯁꯤꯗꯩꯗ ꯃꯣꯏꯅ ꯔꯤꯁꯥꯔꯁ ꯋꯥꯔꯛꯀꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯂꯥꯟꯗ ꯂꯥꯛꯑꯦꯕ ꯂꯥꯛꯏꯁꯤ
ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯔꯤꯁꯔꯁ ꯋꯥꯔꯛꯇꯨ ꯆꯠꯅꯤꯡꯉꯤ ꯃꯌꯦꯛꯀꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯂꯥꯏꯔꯤꯛꯁꯤ ꯐꯪꯗꯦ ꯂꯣꯏꯅꯃꯛ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯂꯩꯌꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯤꯁꯤ ꯉꯁꯥꯏ ꯕꯦꯡꯒꯣꯂꯤ ꯑꯣꯏꯔꯕꯅꯤꯅ ꯏꯅꯧ ꯅꯧꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯇꯝꯃꯤꯕꯁꯤꯡꯗꯨꯗꯤ ꯃꯣꯏꯅ ꯔꯤꯁꯔꯁ ꯋꯥꯔꯛ ꯆꯠꯊꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯀꯔꯤꯗꯒꯤ ꯂꯩꯔꯝꯗꯒꯦꯕꯨ ꯃꯃꯥꯡꯗ ꯃꯌꯦꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯝꯕ ꯃꯔꯨꯑꯣꯏꯅ ꯑꯩ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯌꯥꯎꯕꯤꯔꯤꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯁꯥꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯃꯌꯦꯛꯁꯤ 2005ꯗ ꯑꯩꯈꯣꯏ ꯌꯥꯅꯔꯦ 6 ꯆꯪꯕꯁꯤꯗ ꯀ꯭ꯂꯥꯁ 1 2ꯗ ꯇꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ 2005ꯗꯒꯤ 6 1 2ꯁꯤ ꯄꯨꯂꯞ ꯇꯝꯃꯨꯔꯕꯅꯤ MEAꯁꯤ ꯂꯣꯏꯔꯕꯅꯦꯕ ꯃꯥꯁꯇꯔꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦꯕ ꯂꯣꯏꯁꯤꯜꯂꯕꯁꯤꯗꯩꯗ ꯃꯥꯁꯇꯔꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯊꯥꯛ ꯍꯥꯏꯗꯤ ꯆꯍꯤ ꯑꯁꯨꯛꯇꯗꯤ ꯑꯩꯈꯣꯏ ꯃꯥꯁꯇꯔꯁꯤ ꯂꯣꯏꯔꯕꯅꯤꯅ ꯃꯌꯦꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯦꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯠꯇꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯨ ꯑꯗꯩ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨ ꯅꯠꯇꯅ ꯃꯔꯨꯑꯣꯏꯅ ꯊꯧꯄꯨꯔꯤꯕꯁꯤꯡꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯗꯨꯀꯦꯁꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯈꯪꯒꯗꯕꯅꯦꯕ ꯃꯣꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯀꯔꯤ ꯆꯜꯂꯕꯅꯤ ꯍꯥꯏꯔꯒ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯇꯝꯃꯕꯅꯤ ꯍꯥꯏꯕꯔꯣꯝꯗ ꯆꯠꯍꯜꯂꯒ ꯃꯣꯏꯅ ꯀꯔꯤꯝꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯗꯕꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯃꯤꯂꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯕ ꯌꯥꯏ ꯅꯣꯏ ꯑꯗꯨ ꯆꯦꯜꯂꯨ ꯀꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯍꯥꯏꯔꯨꯔꯁꯨ ꯊꯧꯁꯥꯕꯤꯗꯕ ꯈ꯭ꯋꯥꯏ ꯂꯨꯕꯝ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒ ꯍꯣꯠꯅꯔꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯇ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣ ꯁꯣꯏꯔꯤꯕꯁꯤꯡꯁꯦ ꯕꯣꯔꯗꯇ ꯑꯩꯈꯣꯏꯅ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯅꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯣꯏꯕ ꯕꯅꯥꯟ ꯁꯣꯏꯕ ꯃꯣꯏ ꯀꯔꯤ ꯃꯥꯁ ꯁ꯭ꯄꯦꯂꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯔꯦꯕ ꯃꯣꯏ ꯑꯗꯨꯝ ꯇꯥꯕꯗꯤꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯉꯤꯕ ꯃꯥꯏꯀꯩꯗꯤ ꯃꯤꯂꯥꯅ ꯄꯥꯝꯅꯔꯤꯗꯤ ꯏꯖꯨꯀꯦꯁꯟ ꯃꯟꯇ꯭ꯔꯤꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯑꯁꯤꯛꯂꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯍꯥꯏꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯄꯨꯕꯤꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯃꯣꯏꯗ ꯐꯖꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥ ꯅꯥꯟꯅ ꯄꯨꯈꯠꯄ ꯉꯝꯒꯅꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯨꯈꯠꯄꯒꯤꯁꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣই ꯎꯗꯦꯗꯤ ꯇꯧꯏ ꯃꯤꯂꯥꯟꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯂꯥꯟꯅ ꯁꯤꯗ ꯋꯥꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣꯝꯃ ꯈꯤꯇꯪ ꯂꯦꯡꯕꯒꯨꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯂꯨꯄꯥ 1,250,000 ꯐꯪꯉꯤꯁꯦ ꯃꯁꯤ ꯍꯥꯟꯅ 2,200,000 ꯄꯤꯔꯝꯃꯦ ꯍꯥꯟꯅ ꯑꯗꯒꯤ 2,250,000 ꯐꯪꯉꯤꯁꯤ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯤꯂꯥꯟꯗ ꯐꯪꯉꯤꯕ 2,000,000 ꯁꯝꯊꯤꯡꯁꯤ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯅꯣ ꯄꯤꯕ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤꯂꯥꯟꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯉꯦꯕ ꯍꯥꯏꯗꯤ ꯅꯁꯔꯤꯗꯒꯤꯅ ꯁꯨꯝ ꯌꯥꯝ ꯃꯥꯒꯤ ꯍꯦꯛꯇ ꯈꯪꯕ ꯌꯥꯕ ꯂꯦꯚꯦꯜꯁꯦ ꯂꯣꯟ ꯃꯌꯦꯛꯀꯤꯁꯦ ꯍꯥꯏꯗꯤ ꯕꯦꯡꯒꯣꯂꯤꯗꯒꯤ ꯍꯟꯗꯣꯛꯄ ꯑꯗꯨꯒ ꯍꯟꯗꯣꯛꯄꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯃꯗꯨꯒꯤ ꯅꯝꯕꯗ ꯆꯪꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯑꯗꯣꯝꯗ ꯊꯥꯗꯩꯑꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯊꯥꯗꯕꯁꯤ ꯀꯣꯟꯅꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯈꯥꯏꯔꯒ ꯇꯧꯔꯦꯕ ꯃꯗꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯁꯤꯒꯤ ꯁꯦꯟꯐꯝꯁꯦ ꯑꯦꯃꯥꯎꯟꯁꯦ ꯍꯦꯟꯒꯠꯅꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯖꯕꯒꯨꯝꯕ ꯑꯩꯈꯣꯏ ꯆꯦ ꯊꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯍꯦꯟꯒꯠꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯕꯣꯔꯗꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯂꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯜꯂꯦꯕ ꯕꯣꯔꯗꯇꯁꯨ ꯂꯥꯜꯂꯦꯕ ꯀꯥꯎꯟꯁꯤꯜꯗꯁꯨ ꯂꯥꯜꯂꯦꯕ ꯑꯗꯒꯤ ꯍꯟꯗꯛꯇ ꯑꯩꯈꯣꯏꯅ ꯃꯤꯂꯥꯟꯅ ꯀꯥꯎꯟꯁꯤꯜꯒꯤ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯦ 2000 ꯑꯩꯈꯣꯏ 2005ꯗꯒꯤ ꯇꯝꯈ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯁꯟꯁꯦ ꯕꯦꯡꯒꯣꯂꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯁ 10ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯇꯦꯜ ꯀꯔꯤ ꯀꯩꯅꯣ 10ꯗꯤ ꯄꯥꯁ ꯇꯧꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯇꯧꯁꯟꯈ꯭ꯔꯕꯀꯣ ꯀ꯭ꯂꯥꯁ 10ꯁꯤ ꯊꯥꯕ ꯃꯇꯝꯁꯤꯗ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯦ ꯍꯟꯗꯛꯁꯤ ꯅꯝꯃꯝꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗꯒ ꯍꯥꯞꯆꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯍꯥꯞꯄꯗꯒꯤꯗꯤ ꯑꯩꯈꯣই ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯗ ꯇꯦꯟꯁꯟ ꯈꯔ ꯍꯦꯛꯇ ꯂꯩꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯒ ꯃꯣꯏꯅ ꯍꯧꯖꯤꯛꯄꯨ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯅꯝꯃꯝꯃꯤꯕꯗꯣ ꯃꯗꯨꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯅꯝꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯅꯝꯃꯔꯣꯏ ꯍꯥꯏꯔ ꯃꯇꯨꯡꯗꯕꯨꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯊꯥꯅꯤꯡꯕꯁꯤꯡꯗꯣ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯃꯣꯏꯒꯤ ꯇꯥꯡꯀꯛ ꯑꯃ ꯁꯦꯄꯔꯦꯠꯂꯤ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗꯗꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯃꯇ ꯌꯥꯎꯍꯟꯕꯤꯔꯅꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯕ ꯌꯥꯅꯕ ꯑꯃꯗꯤ ꯂꯩꯔꯦꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯄꯟꯕꯤꯈꯤꯕꯗꯣ ꯑꯣꯖꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔꯁ ꯂꯣꯏꯔꯕꯁꯤꯡꯅ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯆꯪꯁꯤꯟꯕꯒꯤ ꯍꯧꯔꯕ꯭ꯔꯥ ꯀꯃꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ
ꯑꯉꯥꯡꯁꯤꯡ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯒꯤ ꯍꯥꯟꯅ ꯀꯩꯅꯣꯗ MUꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ ꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯏꯔꯝꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕꯗꯤ ꯑꯣꯏꯕ ꯃꯃꯥꯡꯉꯩ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯀꯤ ꯃꯇꯝꯗ ꯃꯥꯁꯇꯔ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔ ꯐꯥꯏꯟꯗꯤꯡ ꯈꯔ ꯇꯧꯕꯗꯤ ꯂꯩꯔꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯑꯒ ꯐꯪꯅꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯁꯤ PhD student ꯂꯩꯔꯕ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥ PhD ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯁꯤ ꯃꯣꯏ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯤ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯃꯤꯂꯥꯟꯗ ꯑꯩꯈꯣꯏꯗ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯦꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯤꯡꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯀꯟꯅ ꯇꯧꯕꯗꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯁꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯗꯩ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯇꯤ ꯇꯉꯥꯏꯐꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯂꯥꯟꯗ ꯈꯟꯅꯕꯗꯤ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤ ꯆꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯇꯥꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯗ 2006ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 1 2ꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯇꯝꯕ ꯍꯧꯔꯛꯈꯤꯕꯗꯨꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯁꯨꯡ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯣꯏꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁꯀꯤ ꯐꯤꯜꯗ ꯆꯪꯁꯤꯟꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯕ ꯂꯥꯛꯄꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯔꯤꯁꯔꯁ ꯇꯧꯅꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯒꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯂꯩꯕ ꯂꯥꯏꯔꯤꯛ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯣꯟꯅꯅꯕꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯁꯜꯂꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯤꯂꯥꯜꯗ ꯒꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯟꯐꯝ ꯑꯩꯈꯣꯏꯒꯤ ꯂꯣꯜ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯥꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯂꯤꯕ ꯃꯤꯂꯥꯟꯅ ꯐꯪꯂꯤꯕ ꯑꯦꯃꯥꯎꯟꯠꯁꯤ ꯌꯥꯝꯗꯕꯅ ꯌꯥꯝ ꯃꯤꯅꯤꯃꯜ ꯑꯣꯏꯕ ꯑꯦꯃꯥꯎꯟꯠꯇ ꯂꯥꯛ 2 ꯁꯝꯊꯤꯡ ꯐꯪꯕꯁꯤꯅꯗꯤ ꯀꯣꯟꯅꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯦꯟꯕ ꯑꯦꯃꯥꯎꯟꯠ ꯈꯔ ꯍꯦꯟꯅ ꯐꯪꯍꯟꯅꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯊꯥꯖꯤꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯣꯜ ꯑꯁꯤ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯂꯣꯜꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯃꯌꯦꯛꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯆꯪꯁꯤꯟꯕꯒꯤ ꯃꯃꯤꯁꯤ ꯇꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯤ ꯋꯥꯠꯄꯒꯤ ꯁꯛꯇꯝꯗꯤ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕꯅꯤ ꯃꯤꯂꯥꯟꯒꯤ ꯃꯥꯏꯀꯩꯗ ꯊꯝꯕꯤꯔꯤꯕꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯃꯣꯕꯤꯗ ꯂꯥꯛꯁꯤꯟꯅꯤꯡꯉꯤ ꯑꯣꯖꯥ ꯃꯣꯕꯤ ꯃꯅꯤꯄꯨꯔ ꯂꯣꯜꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯁꯤꯗ ꯑꯗꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯉꯦ ꯑꯗꯣ ꯑꯣꯖꯥ ꯃꯣꯕꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯒꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯈꯟꯕꯤꯌꯨ ꯑꯣꯖꯥ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯄꯣꯂꯤꯁꯤꯒ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤꯒ ꯃꯩꯇꯩ ꯃꯌꯦꯛꯁꯤꯒ ꯑꯅꯤꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯅ ꯆꯠꯂꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯔꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯂꯤ ꯃꯁꯤꯗꯩꯗ ꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯜꯂꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯅꯤ DUꯅꯦ JNUꯅꯦ ꯑꯗꯒꯤ ꯑꯁꯥꯝꯗ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯦ ꯑꯗꯒꯤ ꯅꯣꯔꯠ ꯕꯦꯡꯒꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯦ ꯃꯩꯇꯩ ꯂꯣꯟꯁꯤꯅ ꯀꯩꯅꯣ PG ꯀꯣꯔꯁ ꯐꯥꯎ ꯇꯝꯕ ꯌꯥꯔꯦꯕ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ PhD ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯅꯦꯅ ꯊꯣꯛꯈ꯭ꯔꯦꯕ ꯇꯧꯕꯗꯨꯕꯨ ꯃꯌꯦꯛꯇꯤ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇꯤ ꯑꯣꯏꯕ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯤꯗ ꯈꯤꯇꯪ ꯗꯤꯐꯔꯦꯟꯁꯤꯌꯦꯠ ꯈꯔꯕꯨꯗꯤ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯁꯥꯝꯗ ꯃꯩꯇꯩꯂꯣꯟ ꯆꯥꯎꯈꯠꯅꯕꯗꯤ ꯐꯖꯅ ꯍꯣꯠꯅꯩ ꯃꯣꯏꯒꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯑꯁꯥꯝ ꯒꯃꯦꯟꯅ 2020ꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯥꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯕ ꯃꯩꯇꯩꯂꯣꯟ ꯆꯥꯎꯈꯠꯅꯅꯕ ꯑꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯒꯤ ꯀꯣꯔꯄꯁ ꯐꯟ ꯑꯃꯁꯨ ꯊꯝꯃꯦꯕ ꯂꯣꯟ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯇꯁꯨ ꯀꯩꯅꯣ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯃꯤꯂꯥꯟꯗ ꯄꯤꯔꯤꯁꯤ ꯃꯤꯂꯥꯟꯗ ꯄꯤꯕ ꯄꯤꯗꯕꯁꯨ ꯇꯣꯛꯎꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯃꯌꯦꯛ ꯆꯥꯎꯈꯠꯅꯕ ꯕꯖꯦꯠꯇ ꯍꯥꯞꯄꯤꯁꯦ ꯂꯨꯄꯥ ꯂꯥꯛ 3 ꯈꯛꯇꯅꯦꯕ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯂꯥꯛ 3ꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯄꯤꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦꯕ ꯂꯥꯛ 3 ꯈꯥꯕꯅꯤꯅ ꯑꯗ ꯂꯣꯟꯒꯤ ꯑꯣꯏꯅꯕꯨꯗꯤ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯟ ꯗ ꯃꯦꯖꯣ ꯇ꯭ꯔꯥꯏꯕꯦꯜ ꯗꯥꯏꯂꯦꯛꯁꯤꯗ ꯂꯨꯄꯥ ꯂꯥꯛ 35 ꯍꯥꯞꯄꯦꯕ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯕꯖꯦꯠꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯣꯟ ꯃꯩꯇꯩꯂꯣꯟ ꯅꯠꯇꯕꯗ promotion of modern Indian languages and the literature की लाख 100 ना भाई सिने मुख्य हुए बिचा अखोई मैतेलोन तकी अना सुमाइने ये कांदा मैतेलोन चाखना बा मैतेलोन प्लस मैं निको जिकी कनो दुदी I think pro दुदी language plus script है वो script की बिचा जो यावरी बा अदुगा मणिपुर की बजट यावरी ना script पंदे वो language दम है वो अरे दाकी script पंद्रह ना मिलान थादरीबा कोई लाख 2 खरेन पी हाइबा मैती में की इंस्टीट्यूशन द पी ननबा लाख 3 खापिसे सिखना मयक चाखनाबो ओइरंगदो माले अना अखोइसिदसु मयक कनोगासि लोन गसे अनिसि तुन समिनदबा मानबा मसु यावरि अदि अतोपा मना मैती मैक्सी अखोइना प्रमोट तौनबदि होने अदुगा प्रमोट तौरगा मसिगी गोल अमा हाइतारेको हजि MU दा मास्टर लोबे छात्र लेरे
masi lore kari to gede ge job opportunity to fangdraga di mathangi generation gi sadra ni tabni ngoy ale tarti sigi master lor bo kamo ji moi thaba ama pibam change hado thabak to pidraga di like to make to ne have question lam thore ana sigi posting ji yangkanda state government na lokhali ba maye ki yo pot loan yo pot se mayek sing bo kitang wale se maitelon ji cbsc na ko ki medium of instruction da aya big ram ni PIB na magi press releasing hai gadra official release thado koda lol tramai khangkapada maitelon ji yori ni se handa ki union budget se ek house da thamba specific loikanda PIB na thado pa ko ki union budget ki keno me amida ko ki finance minister ki speech se sigi budget ki translation da maitelon ki translation phangye PIB website ta thagale ko khodak ta dum adai maitelon ji promote tong na bodi am kan hona re si chu me adegi Tripura sarkar na moigi kanwasri da diploma course tamba yana Tripura di meti lon ngam mo simsing kitang lik panina moji ju tang adegi cha ina ta bai moji problem mai am leiba ana diploma course tamba yana ba additional fund PBU haidana center da si ga dum idin honari ada ko iri hojikta ko honorable mention na marang na haigi haise maitelon si classical language da chan baya bagi magi machak mayam si lai ria ji hoibau da chan biu haidana koina haidraga di noi du chan birage si ku hairo yes akoi na hairu bom changi maitelon si koi classical language san na bada magi one of the criteria haidare ko 1500 ting na 2000 year bo ki lera ba hinga ba mayek lai jabo koi mayek lai tabti na te mayek lai ba loan du si classical language da salan doi ne ujisu yamdre loan mapala kanu da ngai handak ti kon gona parsi chale ko ge gana da 24 da tamil ni halan chan gi bani 2005 or 6 ra ichap chawa chahi di kaw le sumaina 2004 tamil ni halan chan tamil ni halan chale aduna sigi posting ji yan kan da classical language chale ga di language development ge tonga do fan thadara ane adugi ne ba khona language gi problem lai adu di language sa khal han jar ga di ai khoi language wo sinari ba maximum number of people the language ne was Manipur de le oji bawda Manipur da mi lak tranga lo na mai telo ngangen thajan hai chap chap de census record ti le jedre ko adu Assam dana la abal sing undra rom le hai adi Bangladesh del sing tranga rom le hai adegi Myanmar de masing yam likre phanyam le ramani adu hoji te moi mai telo ji yang ngang na gedre sumaina mayam ji punche laga almost la kun degi na kun manga adai bok mai telo ji ngang hai nagale bok da sing tari ba le maitelon ngang ba kana se ana sigi pot me amje ekhoi na promote to dragadi ekhoi ni sakhon na hona dragadi mapan gi mi sing jina to bi bu wat kan in khale ada ekhoi gi da aina sum yeng je bada ekhoi gi da lai bak thi ba hai tare ko khoi gi loan gi wa gera ama gi wa gera chakma na bo objective organization sing yam yam ba se sina government su sometimes khudong cha da se dum le ram go male kudam na Assam da ti Manipuri Saita Parishad Araga Saita Chaokhatlibra Maitelon Chaokhatlibra ama khaitang laibani la nga su moi loi piramane adi moina bijaraga moina sinjabada madu moina lana sinamana tonga mani ko chaokhatlan ge haraga di sinabada kitang nuai jarang mane akhoi gi di kaithoi ba paisa duna khoi di lakh tara rom jawbne adugumba pibe ge khoi gi keno sing handak chai da lakh tara ga ai cha lakh tara ga lising yang khai ni thoi state literary award pinana ba si kanana pigi de gedo akhoi de saite gi organization me amole aduna masigi posi government direct deal to le si saite gi association na de pigi association na to ger ge hen mopung pha ga dong ne ba ada suma pot me am je khoi de di wat pa dong na to wi adagi akhoi da ma hojik se akhoi gi education gi backbone ori ba akhoi de private school hai ga dra government school na te se sigi medium of instruction hai tare like takui bagi loan ji maitelon goi da yam yaw re ingraji no won gi ba akhoi na maitelon chaokhalan ji haraga akhoi na maitelon ji sinadraga di I chaokha su wa to ne hojik su akhoi ngang gi bai khoi chi da hangpa ka da akhoi na madu gi chap chap ba wa han to pi ba ngam da ba maitelon ji yam theng na re man akhoi sinar ta bai ne ana sigi posi akhoi na sinar tram ne na akhoi na loan ji chaokhalan ji na lawni budget happy hai ni yamal lo hai ni aduga akhoi sinadragadi masi posi to mangthar ga doine ana hoji maru irisi akhoi gi Manipur de leba mahitamam sangsing sida akhoi gi maiti mek tambi bobdi hoji tambi de yaw dre law yare ko aduga
론제 야르기 시나거든요. 아두가 이주게 신경께는 야오립니다. 그 프라이머리 에듀케이션이 마마로는 딱 비게 동네.